ꯆꯥꯟꯗꯟꯄꯨꯔꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯥꯟꯒꯤꯗꯃꯛ ꯆꯥꯟꯗꯟꯄꯨꯔꯒꯤ ꯀꯣꯅꯨꯡꯗ ꯋꯥ ꯈꯟꯅꯔꯤꯉꯩꯒꯤ ꯇꯥꯟꯖꯥꯗꯨꯗ ꯌꯦꯛꯅꯕ ꯅꯤꯡꯊꯧꯁꯤꯡꯒꯤ ꯗꯨꯠ ꯊꯥꯔꯛꯇꯨꯅ ꯍꯥꯏꯔꯛꯈꯤ, ꯃꯍꯥꯔꯥꯖ ꯆꯟꯗ꯭ꯔꯁꯦꯟ, ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯌꯥꯝꯕꯒꯤ ꯅꯤꯡꯊꯧꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯂꯥꯟ ꯇꯧꯕ ꯇꯥꯔꯦ꯫ ꯅꯍꯥꯛꯅ ꯂꯥꯟ ꯄꯥꯝꯗ꯭ꯔꯕꯗꯤ ꯅꯨꯃꯤꯗꯥꯡꯗ ꯁꯒꯣꯜ ꯑꯣꯟꯕꯤ ꯅꯆꯥ ꯏꯕꯦꯝꯃꯗꯣ ꯅꯤꯡꯊꯧ ꯑꯩꯈꯣꯏꯗ ꯄꯤꯕ ꯇꯥꯏ꯫ ꯅꯤꯡꯊꯧ ꯌꯥꯝꯅ ꯋꯥꯅ ꯃꯔꯨ ꯂꯨꯛꯊꯅ ꯂꯩꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯋꯥꯕꯗꯨ ꯎꯕꯗ ꯖꯨꯕꯔꯥꯖ ꯕꯤꯔꯁꯦꯟ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯀꯔꯤꯒꯤꯗꯃꯛ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯅ ꯂꯩꯕꯤꯕꯒꯦ? ꯌꯥꯊꯪ ꯄꯤꯅꯕꯤꯌꯨ, ꯅꯅꯥꯏ ꯂꯩꯖꯔꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤ, ꯖꯨꯕꯔꯥꯖꯀꯤ ꯑꯄꯥꯝꯕ ꯍꯥꯏꯕꯤꯌꯨ꯫ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯥꯛꯄꯤꯔꯤꯕ ꯗꯨꯠ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯍꯥꯏꯖꯔꯤ, ꯅꯈꯣꯏ ꯃꯤ ꯑꯃꯃꯝꯇ ꯑꯣꯏꯅ ꯁꯒꯣꯜ ꯂꯧꯕ, ꯁꯒꯣꯜ ꯄꯨꯕ ꯌꯥꯒꯅꯤ꯫ ꯃꯤ ꯑꯃꯗꯒꯤ ꯍꯦꯜꯂꯕꯗꯤ ꯁꯒꯣꯜ ꯆꯤꯡꯕ ꯌꯥꯔꯣꯏ꯫ ꯁꯒꯣꯜ ꯄꯨꯟꯐꯝꯁꯨ ꯑꯩꯅ ꯇꯥꯛꯀꯅꯤ꯫ ꯁꯒꯣꯜ ꯄꯥꯝꯂꯒꯅ ꯁꯒꯣꯜ ꯄꯤꯒꯅꯤ, ꯂꯥꯟ ꯄꯥꯝꯂꯕꯁꯨ ꯂꯥꯟ ꯇꯧꯒꯅꯤ ꯍꯥꯏꯔꯁꯨ꯫ ꯗꯨꯠꯁꯤꯡꯗꯨ ꯍꯟꯈꯤꯗꯨꯅ ꯄꯥꯎꯗꯨ ꯅꯤꯡꯊꯧꯁꯤꯡꯗ ꯇꯝꯈꯤ꯫ ꯅꯤꯡꯊꯧꯁꯤꯡ ꯑꯗꯨꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯁꯒꯣꯜ ꯑꯁꯤ ꯃꯤꯅ ꯑꯣꯟꯕꯅꯤ, ꯑꯗꯨꯅ ꯁꯒꯣꯜ ꯂꯧꯔꯨꯕ ꯇꯥꯔꯕꯗꯤ ꯑꯃꯃꯝꯇ ꯑꯣꯏꯅ ꯆꯠꯇꯨꯅ ꯂꯧꯒꯗꯧꯕꯅꯤ꯫ ꯑꯅꯤ ꯁꯨꯔꯕꯗꯤ ꯃꯄꯨꯔꯣꯏꯕ ꯑꯅꯤꯁꯨꯕꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯤ ꯑꯃꯗꯒꯤ ꯍꯦꯟꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯤꯡꯊꯧ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯁꯤ ꯃꯊꯪ ꯃꯊꯪ ꯊꯥꯗꯨꯅ ꯁꯒꯣꯜ ꯄꯨꯔꯛꯄ ꯉꯝꯕ ꯌꯦꯡꯂꯁꯤ ꯍꯥꯏꯅꯈꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯁꯤꯡꯗꯨꯅ ꯃꯍꯥꯔꯥꯖꯀꯤ ꯀꯣꯅꯨꯡꯗꯗꯤ ꯆꯪꯕ ꯀꯤꯔꯦ, ꯑꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯈꯔ ꯂꯥꯞꯅ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯗꯨꯠ ꯊꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯖꯨꯕꯔꯥꯖꯅ ꯍꯥꯏꯈꯤ, ꯐꯔꯦ, ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤ ꯁꯒꯣꯜ ꯑꯣꯟꯗꯨꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯤꯅ ꯑꯣꯟꯕ ꯁꯒꯣꯜ ꯑꯣꯏꯕꯅ ꯀꯥꯡ ꯍꯌꯤꯡ ꯆꯤꯛꯍꯟꯅꯤꯡꯗꯦ, ꯅꯣꯡ ꯇꯥꯔꯛꯂꯕꯁꯨ ꯅꯣꯡ ꯆꯣꯠꯍꯟꯅꯤꯡꯗꯦ, ꯑꯗꯨꯅ ꯐꯖꯔꯕ ꯅꯣꯡꯌꯨꯗꯕ ꯁꯪꯖꯥꯎ ꯑꯃ ꯁꯥꯒꯅꯤ, ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯁꯒꯣꯜ ꯊꯝꯒꯅꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯥꯛꯄꯤꯗꯨꯅ ꯁꯒꯣꯜ ꯂꯧꯕꯤꯌꯨ꯫ ꯗꯨꯠꯁꯤꯡꯅ ꯅꯤꯡꯊꯧꯁꯤꯡꯗ ꯇꯝꯈꯤ꯫ ꯅꯤꯡꯊꯧꯁꯤꯡꯅ ꯃꯆꯥꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯊꯥꯕ, ꯃꯗꯨꯗ ꯃꯥꯏ ꯄꯥꯛꯄꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯂꯧꯕ ꯍꯥꯏꯅ ꯌꯥꯅꯈꯤ꯫ ꯖꯨꯕꯔꯥꯖꯀꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯀꯣꯅꯨꯡꯗꯒꯤ ꯈꯔ ꯂꯥꯞꯅ ꯈꯨꯗꯛꯇ ꯃꯅꯥꯏꯁꯤꯡꯅ ꯁꯒꯣꯜ ꯁꯪ ꯑꯃ ꯐꯖꯅ ꯁꯥꯈ꯭ꯔꯦ꯫ ꯃꯅꯨꯡꯗ ꯑꯃꯣꯟꯕ ꯐꯤꯁꯤꯡꯅ ꯐꯖꯅ ꯊꯥꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯗ ꯖꯨꯕꯔꯥꯖꯅ ꯃꯥꯒꯤ ꯀꯩꯗꯨ ꯀꯧꯗꯨꯅ ꯁꯒꯣꯜ ꯃꯌꯦꯛ ꯍꯛꯂꯕ ꯐꯤ ꯑꯃꯅ ꯀꯩꯗꯨꯕꯨ ꯐꯖꯅ ꯌꯦꯠꯁꯤꯟꯕꯤꯈ꯭ꯔꯦ꯫ ꯃꯔꯥꯏꯕꯛ ꯃꯃꯥꯏ ꯄꯨꯝꯅꯃꯛ ꯁꯒꯣꯜꯒꯤ ꯃꯌꯦꯛꯁꯤꯡ ꯅꯞꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯌꯥꯆꯟ ꯂꯥꯛꯇꯨꯅ ꯅꯨꯃꯤꯠ ꯇꯥꯕꯨꯝ ꯇꯥꯕꯨꯝ ꯇꯧꯔꯛꯄꯗ ꯁꯒꯣꯜ ꯁꯪꯗ ꯄꯨꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯅꯥꯏꯁꯤꯡꯅ ꯂꯣꯟꯅ ꯁꯒꯣꯜ ꯄꯨꯁꯤꯟꯈꯤꯕꯗꯨ ꯎꯈꯤ꯫ ꯃꯈꯣꯏꯅ ꯆꯦꯟꯈꯤꯗꯨꯅ ꯅꯤꯡꯊꯧꯁꯤꯡꯗ ꯄꯥꯎ ꯇꯝꯈꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅꯈꯤ꯫ ꯑꯍꯥꯟꯕ ꯆꯠꯄꯗ ꯇꯥꯕ ꯅꯤꯡꯊꯧ ꯃꯆꯥꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯍꯔꯥꯎꯈꯤ꯫ ꯃꯥꯅ ꯈꯟꯈꯤ, ꯑꯩꯅ ꯁꯒꯣꯜ ꯑꯁꯤ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯒ ꯃꯈꯣꯏ ꯀꯅꯥ ꯇꯥꯛꯂꯝꯗꯅ ꯏꯔꯩꯕꯥꯛꯇ ꯍꯟꯈ꯭ꯔꯒꯦ? ꯃꯊꯪꯗ ꯇꯥꯕ ꯑꯗꯨꯅꯁꯨ ꯑꯁꯨꯝꯅ ꯈꯟꯈꯤ, ꯑꯍꯥꯟꯕ ꯇꯥꯔꯤꯕ ꯑꯁꯤꯅ ꯄꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯁꯣꯏꯔꯔꯣꯏ꯫ ꯑꯁꯣꯝꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯥꯒꯤ ꯋꯥꯈꯜꯁꯤꯡ ꯁꯥꯒꯠꯅꯈꯤ꯫ ꯖꯨꯕꯔꯥꯖꯅ ꯀꯩꯒꯤ ꯌꯥꯆꯟ ꯂꯧꯊꯣꯛꯂꯒ ꯍꯥꯏꯔꯛꯈꯤ, ꯅꯪꯅ ꯉꯁꯤꯗꯤ ꯑꯔꯥꯛꯄ ꯅꯤꯡꯊꯧ ꯃꯆꯥ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯅꯥꯟꯊꯣꯛꯍꯟꯕ ꯇꯧꯗꯨꯅ ꯍꯥꯠꯂꯣ, ꯑꯗꯨꯒ ꯅꯅꯤꯡ ꯇꯝꯅ ꯆꯥꯔꯣ꯫ ꯀꯩ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯩꯅ ꯀꯩ ꯑꯣꯟꯕꯗꯒꯤ ꯏꯄꯨꯛ ꯊꯟꯗꯕ ꯃꯇꯝ ꯀꯨꯏꯔꯦ, ꯉꯁꯤꯗꯤ ꯏꯕꯨꯡꯉꯣꯒꯤ ꯌꯥꯊꯪ ꯉꯥꯛꯂꯒꯦ ꯈꯟꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯑꯍꯥꯟꯕ ꯇꯥꯕ ꯅꯤꯡꯊꯧ ꯃꯆꯥꯗꯨ ꯃꯃꯣꯟ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯒꯣꯜ ꯁꯪ ꯇꯝꯅ ꯂꯥꯛꯈꯤ꯫ ꯁꯪ ꯑꯗꯨ ꯌꯥꯝꯅ ꯅꯥꯟꯅ ꯐꯖꯅ ꯂꯩꯔꯝꯕ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯁꯒꯣꯜ ꯑꯣꯟꯗꯨꯅ ꯂꯩꯔꯝꯂꯒꯅꯤ ꯈꯟꯗꯨꯅ ꯁꯪ ꯃꯅꯨꯡꯗ ꯆꯪꯂꯛꯈꯤ꯫ ꯁꯒꯣꯜꯒꯤ ꯃꯆꯨ ꯁꯪꯂꯕ ꯐꯤꯅ ꯌꯦꯠꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯀꯩꯗꯨ ꯁꯒꯣꯜꯅꯤ ꯈꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯣꯟꯕ ꯁꯒꯣꯜꯁꯤꯗꯤ ꯃꯄꯨꯛ ꯑꯁꯨꯛ ꯐꯔꯤꯁꯤꯕꯨ ꯃꯄꯥꯕꯨꯡ ꯃꯍꯥꯔꯥꯖꯅ ꯄꯤꯅꯤꯡꯗꯗꯨꯅ ꯑꯣꯜꯂꯩ ꯄꯥꯂꯩ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯀꯟꯕ ꯋꯥ ꯍꯥꯏꯔꯕꯗ ꯀꯤꯔꯗꯨꯅ ꯄꯤꯊꯣꯛꯂꯦꯗꯣ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯆꯠꯂꯁꯤ ꯂꯥꯎ ꯍꯥꯏꯅ ꯁꯒꯣꯜꯒꯤ ꯌꯥꯆꯟ ꯊꯤꯕꯗ ꯀꯩ ꯑꯗꯨꯅ ꯇꯥꯞ ꯐꯥꯔꯒ ꯃꯦꯛ ꯍꯥꯏꯕ ꯃꯈꯣꯟꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯆꯟꯗ꯭ꯔꯁꯦꯟ ꯅꯤꯡꯊꯧꯅ ꯖꯨꯕꯔꯥꯖꯗ ꯍꯪꯂꯛꯈꯤ, ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯣꯟꯕ ꯁꯒꯣꯜꯗꯤ ꯀꯣꯅꯨꯡꯗ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯔꯤ,
ꯖꯨꯕꯔꯥꯖꯅ ꯄꯤꯈ꯭ꯔꯤꯕ ꯁꯒꯣꯜꯗꯨꯅ ꯀꯔꯝꯕ ꯁꯒꯣꯜꯅꯣ? ꯃꯍꯥꯔꯥꯖ, ꯃꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯁꯒꯣꯜ ꯑꯗꯨꯕꯨꯅꯤ ꯅꯅꯥꯏꯅ ꯄꯤꯖꯈ꯭ꯔꯤꯕꯗꯨ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯣꯟꯕ ꯁꯒꯣꯜꯗꯤ ꯄꯥꯄꯤ ꯃꯈꯣꯏꯗ ꯀꯔꯝꯅ ꯄꯤꯒꯅꯤ? ꯃꯍꯥꯔꯥꯅꯤ ꯌꯥꯎꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯍꯌꯦꯡꯗꯤ ꯂꯥꯟ ꯁꯣꯏꯔꯔꯣꯏ, ꯑꯩꯈꯣꯏ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯕ ꯇꯥꯔꯤ? ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯂꯥꯟꯒꯤꯗꯃꯛ ꯊꯣꯏꯅ ꯆꯤꯡꯅꯕꯤꯒꯅꯨ, ꯅꯅꯥꯏ ꯑꯩꯍꯥꯛ ꯂꯩꯔꯤ, ꯂꯥꯟꯒꯤ ꯗꯥꯏꯇ ꯄꯨꯝꯅꯃꯛ ꯅꯅꯥꯏꯅ ꯄꯨꯖꯒꯅꯤ꯫ ꯅꯆꯥ ꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯄꯨꯡ 3ꯒꯤ ꯃꯇꯨꯡꯗꯗꯤ ꯃꯤ ꯑꯣꯜꯂꯛꯂꯒꯅꯤ꯫ ꯅꯤꯡꯊꯧꯗꯨ ꯐꯅ ꯁꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯀꯔꯤꯅꯣ ꯈꯜꯂꯨꯕꯗ ꯈꯟꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ ꯖꯨꯕꯔꯥꯖ, ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯈꯔ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯖꯨꯕꯔꯥꯖ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯁꯒꯣꯜꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯗꯨ ꯁꯒꯣꯜ ꯂꯧꯕ ꯆꯠꯈꯤꯕ ꯃꯈꯩ ꯀꯩꯅ ꯍꯥꯠꯂꯒ ꯁꯪꯒꯤ ꯃꯄꯥꯟꯗ ꯆꯤꯡꯊꯣꯛꯂꯒ ꯊꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯍꯥꯠꯄꯗ 3 ꯁꯨꯈ꯭ꯔꯦ꯫ 3 ꯍꯦꯛ ꯁꯨꯕꯗ ꯃꯈꯣꯏꯒꯤ ꯏꯅ ꯂꯩꯕꯥꯛꯇ ꯍꯦꯛ ꯇꯥꯕꯒ ꯔꯥꯖꯀꯨꯃꯥꯔꯤ ꯆꯟꯗ꯭ꯔꯂꯦꯈꯥ ꯃꯤ ꯄꯨꯔꯥ ꯑꯣꯟꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯖꯨꯕꯔꯥꯖꯇ ꯈꯨꯔꯨꯝꯖꯗꯨꯅ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯏꯕꯨꯡꯉꯣꯒꯤ ꯅꯅꯥꯏ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯀꯞꯆꯈꯤ꯫ ꯆꯟꯗ꯭ꯔꯁꯦꯟ ꯅꯤꯡꯊꯧ ꯑꯃꯗꯤ ꯆꯟꯗ꯭ꯔꯕꯇꯤ ꯃꯍꯥꯔꯥꯅꯤ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯈꯤ, ꯖꯨꯕꯔꯥꯖꯀꯤ ꯅꯐꯝꯗ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯀꯠꯆꯔꯕꯅꯤ, ꯃꯥꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨ꯫ ꯏꯅꯤꯡꯊꯧ, ꯋꯥꯕꯤꯒꯅꯨ, ꯅꯣꯡꯉꯥꯜꯂꯕꯗꯤ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯤ ꯂꯥꯛꯂꯒꯅꯤ꯫ ꯃꯗꯨꯗ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯒꯗꯧꯕꯗꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯁꯒꯣꯜ ꯑꯣꯟꯕꯤꯗꯨ ꯀꯣꯅꯨꯡꯗꯒꯤ ꯈꯔ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯁꯒꯣꯜ ꯁꯪ ꯁꯥꯗꯨꯅ ꯊꯝꯖꯕꯅꯤ꯫ ꯃꯥꯡꯕ ꯊꯣꯛꯂꯕꯗꯤ ꯏꯆꯥꯅꯨꯄꯤꯕꯨ ꯁꯤꯡꯕꯤꯌꯨ, ꯏꯆꯥ ꯎꯗꯅ ꯑꯩꯍꯥꯛ ꯍꯤꯡꯕ ꯉꯝꯂꯣꯏ, ꯑꯁꯨꯝꯅ ꯍꯥꯏꯕꯤꯌꯨ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯁꯨ ꯚꯥꯞ ꯇꯥꯔꯛꯈꯤ꯫ ꯅꯣꯡꯉꯥꯟꯊꯣꯛꯄ ꯍꯧꯔꯛꯂꯕꯗ ꯅꯤꯡꯊꯧ ꯃꯌꯥꯝꯅ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯃꯆꯥ 5 ꯁꯒꯣꯜ ꯂꯧꯔꯨꯒꯅꯤ ꯍꯥꯏꯗꯨꯅ ꯃꯊꯪ ꯊꯥꯈꯤꯕꯗꯨꯁꯨ ꯑꯃꯠꯇ ꯍꯜꯂꯛꯇ꯭ꯔꯦ꯫ ꯁꯒꯣꯜ ꯄꯨꯔꯛꯄꯒꯤ ꯄꯥꯎꯁꯨ ꯇꯥꯗꯦ꯫ ꯂꯥꯟꯃꯤꯁꯥ, ꯁꯪꯗ ꯆꯠꯇꯨꯅ ꯌꯦꯡꯉꯨ ꯃꯈꯣꯏ ꯀꯔꯝ ꯇꯧꯔꯤꯕꯒꯦ ꯊꯤꯔꯨꯁꯨ꯫ ꯍꯧꯖꯤꯛꯇꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯃꯤ ꯑꯣꯜꯂꯝꯂꯒꯅꯤ, ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯂꯦ ꯍꯥꯏꯔꯛꯈꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯊꯨꯅꯃꯛ ꯁꯒꯣꯜ ꯁꯪ ꯌꯧꯔꯛꯈꯤ꯫ ꯁꯪ ꯃꯅꯨꯡꯗ ꯏꯅ ꯄꯨꯝꯆꯥꯏ ꯆꯥꯏꯅ ꯇꯥꯔꯤꯕꯗꯨ ꯎꯔꯦ꯫ ꯁꯪꯒꯤ ꯃꯄꯥꯟꯗꯅ ꯁꯦꯠꯇꯨꯅ ꯆꯥꯈ꯭ꯔꯕ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯒꯤ ꯍꯛꯆꯥꯡꯁꯤꯡ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯄꯨꯡꯉꯛ ꯉꯛꯈꯤꯗꯨꯅ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯇꯨꯅ ꯄꯥꯎꯗꯨ ꯇꯝꯂꯦ꯫ ꯅꯤꯡꯊꯧꯁꯤꯡꯗꯨ ꯑꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕ ꯐꯥꯎꯔꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯁꯒꯣꯜ ꯁꯪ ꯇꯝꯅ ꯌꯧꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯌꯧꯔꯛꯄ ꯎꯕꯗ ꯁꯒꯣꯜ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯀꯩꯗꯨꯅ ꯈꯔ ꯂꯥꯞꯇꯛꯅ ꯃꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯃꯈꯣꯡ ꯑꯅꯤꯃꯛ ꯂꯩꯄꯥꯛꯇ ꯍꯣꯠꯂꯒ ꯃꯈꯣꯡ ꯊꯥꯡꯒꯠꯇꯨꯅ ꯍꯔꯥꯎꯕꯒꯤ ꯃꯇꯧ ꯎꯠꯈꯤ꯫ ꯃꯆꯥ ꯁꯤꯔꯕ ꯅꯤꯡꯊꯧꯁꯤꯡꯗꯨ ꯆꯟꯗ꯭ꯔꯁꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯈꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯁꯦꯟꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯅ ꯃꯤ ꯑꯣꯏꯖꯔꯒ ꯅꯨꯃꯤꯗꯥꯡꯗꯅ ꯁꯒꯣꯜ ꯑꯣꯏꯗꯨꯅ ꯂꯩꯖꯕꯅꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯤ ꯑꯣꯏꯅ ꯎꯕ ꯐꯪꯂꯔꯣꯏꯗꯕ, ꯁꯒꯣꯜ ꯑꯣꯟꯗꯨꯅ ꯑꯍꯤꯡ ꯃꯤ ꯆꯥꯗꯨꯅ ꯂꯩꯔꯒꯗꯧꯕ ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯅꯤꯡꯊꯧꯁꯤꯡꯅ ꯅꯝꯗꯨꯅ ꯏꯆꯥꯅꯨꯄꯤꯕꯨ ꯂꯧꯅꯕꯒꯤ ꯇꯧꯔꯛꯄꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯑꯗꯨꯅ ꯇꯧꯕꯤꯔꯝꯗ꯭ꯔꯕꯗꯤ ꯏꯆꯥꯅꯨꯄꯤꯗꯨ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯤ ꯑꯣꯏꯗꯨꯅ ꯏꯆꯥꯒꯤ ꯃꯁꯛ ꯎꯕ ꯐꯪꯖꯒꯗꯧꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯤ ꯆꯥꯔꯕ ꯁꯒꯣꯜꯗꯨ ꯑꯩꯒꯤ ꯂꯩꯕꯥꯛꯁꯤꯗ ꯊꯝꯕ ꯄꯥꯝꯗ꯭ꯔꯦ, ꯅꯤꯡꯊꯧꯁꯤꯡꯅ ꯄꯨꯕꯤꯈ꯭ꯔꯣ꯫ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯁꯤꯡꯗꯨ ꯋꯥ ꯈꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯃꯨꯛ ꯍꯟꯅ ꯃꯤꯁꯨ ꯑꯣꯏꯔꯔꯣꯏꯗꯧꯕ, ꯃꯤꯁꯨ ꯆꯥꯔꯕ ꯁꯒꯣꯜ ꯄꯨꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ? ꯑꯗꯨꯅ ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯁꯦꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯁꯤ ꯍꯥꯏꯅ ꯂꯦꯞꯅꯔꯦ꯫ ꯅꯤꯡꯊꯧꯁꯤꯡꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯅ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯐꯖꯔꯕ ꯁꯕꯥꯟ ꯁꯛꯆꯨꯕꯨ ꯀꯂꯛꯆꯗꯨꯅ ꯏꯃꯧ ꯑꯣꯏꯅꯤꯡꯂꯨꯕꯗꯒꯤ ꯅꯥꯄꯜ ꯀꯥꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯑꯔꯥꯟꯕ ꯑꯀꯥꯏꯕ ꯀꯌా ꯇꯧꯔꯨꯔꯦ꯫ ꯏꯅꯤꯡꯊꯧꯅ ꯆꯥꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜ ꯉꯥꯛꯄꯤꯌꯨ꯫ ꯅꯆꯥꯅꯨꯄꯤꯅ ꯑꯣꯟꯕ ꯁꯒꯣꯜ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯂꯧꯖꯔꯔꯣꯏ꯫ ꯏꯅꯤꯡꯊꯧꯅ ꯅꯤꯡꯊꯧꯔꯦꯜ ꯑꯣꯏꯕꯤꯗꯨꯅ ꯑꯩꯈꯣই ꯄꯨꯝꯅꯃꯛ ꯏꯅꯤꯡꯊꯧꯒꯤ ꯃꯈꯥ ꯄꯣꯟꯕ ꯅꯤꯡꯊꯧ ꯑꯣꯏꯖꯔꯒꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯖꯨꯕꯔꯥꯖꯁꯤꯡꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯄꯥꯝꯖꯔꯨꯕꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯣꯟꯕ ꯁꯒꯣꯜꯅ ꯆꯥꯗꯣꯛꯄꯤꯈ꯭ꯔꯦ꯫ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯃꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯈꯟꯖꯔꯒꯦ꯫ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯁꯦꯟꯅ ꯍꯥꯏꯔꯛꯈꯤ, ꯅꯤꯡꯊꯧ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨ꯫
ꯅꯤꯡꯊꯧ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯀꯥꯏꯔꯒꯅꯤ ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯒꯣꯜ ꯑꯣꯟꯗꯨꯅ ꯃꯤ ꯆꯥꯔꯒꯗꯕ ꯄꯨꯝꯅꯃꯛꯁꯤ ꯈꯜꯂꯨꯕꯗ ꯆꯟꯗ꯭ꯔꯁꯦꯟ ꯀꯧꯕ ꯅꯤꯡꯊꯧ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯊꯤꯈ꯭ꯔꯕꯅꯣ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯄꯨꯝꯅꯃꯛꯅ ꯇꯥꯛꯄꯤꯔꯕꯅꯤꯅ ꯀꯔꯝꯗꯤ ꯇꯧꯒꯅꯤ ꯑꯩꯍꯥꯛ ꯌꯥꯖꯔꯒꯦ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯄꯨꯝꯅꯃꯛ ꯆꯪꯂꯛꯇꯨꯅ ꯆꯟꯗ꯭ꯔꯁꯦꯟ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯗꯨꯅ ꯃꯔꯩꯕꯥꯛꯇ ꯆꯠꯅꯕ ꯍꯥꯏꯖꯈꯤ ꯆꯟꯗ꯭ꯔꯁꯦꯟ ꯅꯤꯡꯊꯧꯁꯨ ꯅꯤꯡꯊꯧꯁꯤꯡꯕꯨ ꯕꯤꯗꯥꯏ ꯇꯧꯔꯗꯨꯅ ꯂꯩꯍꯧꯈꯤ ꯅꯤꯡꯊꯧꯁꯤꯡ ꯑꯗꯨꯅ ꯊꯣꯛꯂꯛꯄꯗ ꯁꯒꯣꯜ ꯑꯗꯨ ꯁꯖꯤꯛ ꯆꯥꯕꯒꯤ ꯃꯍꯨꯠꯇ ꯁꯒꯣꯜꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯅ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯃꯅꯝ ꯁꯨꯠ ꯁꯨꯠ ꯅꯝꯗꯨꯅ ꯃꯔꯩꯅ ꯇꯥꯔꯤꯕ ꯏ ꯑꯗꯨ ꯂꯦꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧꯁꯤꯡ ꯑꯗꯨꯅ ꯁꯣꯏꯗ꯭ꯔꯦ ꯁꯒꯣꯜ ꯑꯁꯤ ꯃꯤ ꯆꯥꯔꯕꯅꯤ ꯃꯇꯨꯡꯗ ꯀꯔꯤ ꯑꯃꯨꯛ ꯊꯣꯛꯂꯛꯀꯗꯒꯦ ꯈꯪꯗꯦ ꯏꯔꯩꯕꯥꯛꯇ ꯍꯜꯍꯧꯔꯁꯤ ꯈꯟꯗꯨꯅ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯄꯨꯗꯨꯅ ꯃꯔꯩꯕꯥꯛꯇ ꯍꯟꯅꯈꯤ ꯖꯨꯕꯔꯥꯖ ꯕꯤꯔꯁꯦꯟꯒꯤ ꯀꯩ ꯑꯗꯨꯁꯨ ꯅꯤꯡꯊꯧ ꯃꯆꯥ 5 ꯆꯥꯗꯨꯅ ꯃꯈꯣꯏꯒꯤ ꯏꯅ ꯂꯩꯕꯥꯛꯇ ꯇꯥꯕꯗꯒꯤ ꯃꯥꯒꯤ ꯂꯩꯔꯝꯕ ꯁꯥꯞ ꯀꯣꯛꯆꯗꯨꯅ ꯁꯒꯣꯜ ꯑꯃꯨꯛ ꯑꯣꯟꯈꯤ ꯁꯒꯣꯜ ꯑꯗꯨꯅ ꯂꯝꯍꯥꯡꯗꯨꯗ ꯁꯖꯤꯛ ꯆꯥꯕ ꯊꯣꯛꯂꯛꯄꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯠꯇꯅ ꯍꯟꯅ ꯌꯦꯡꯂꯝꯗꯦ ꯃꯤ ꯆꯥꯕ ꯁꯒꯣꯜꯅꯤ ꯈꯟꯅꯗꯨꯅ ꯂꯩꯅꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅ ꯖꯨꯕꯔꯥꯖꯇ ꯑꯣꯟꯁꯤꯟꯗꯨꯅ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯂꯩꯕꯥꯛ ꯈꯪꯅ ꯖꯨꯕꯔꯥꯖꯇ ꯗꯥꯟ ꯇꯧꯖꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯤꯅ ꯈꯪꯂꯕꯗꯤ ꯅꯤꯡꯊꯧ ꯑꯩꯍꯥꯛ ꯅꯝꯊꯥꯛ ꯇꯧꯕ ꯇꯥꯔꯒꯅꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯪꯖꯈꯤ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯅꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯊꯣꯏꯅ ꯋꯥꯕꯤꯒꯅꯨ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡ ꯆꯥꯈꯤꯕ ꯑꯩꯒꯤ ꯁꯒꯣꯜꯗ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯌꯣꯡ ꯑꯣꯜꯍꯜꯂꯒ ꯇꯣꯡꯍꯟꯗꯨꯅ ꯅꯅꯥꯏꯒ ꯆꯠꯃꯤꯟꯅꯖꯒꯅꯤ ꯅꯅꯥꯏꯒꯤ ꯂꯩꯕꯥꯛ ꯌꯧꯔꯒ ꯔꯥꯖꯀꯨꯃꯥꯔꯤ ꯆꯟꯗ꯭ꯔꯂꯦꯈꯥ ꯑꯣꯜꯍꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯃꯤꯟꯅꯖꯒꯦ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯁꯦꯟ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯖꯨꯕꯔꯥꯖꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯥꯒꯤ ꯁꯒꯣꯜꯗꯨ ꯐꯥꯔꯨꯔꯦ ꯁꯒꯣꯜꯗꯨ ꯏꯁꯤꯡꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯂꯦ ꯁꯒꯣꯜ ꯁꯝꯕꯜ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ ꯏꯕꯦꯝꯃ ꯏꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤꯗꯒꯤ ꯕꯤꯗꯥꯏ ꯂꯧꯖꯔꯣ ꯍꯥꯏꯅꯤꯡꯕ ꯄꯨꯝꯅꯃꯛ ꯍꯥꯏꯕꯤꯗꯨꯅ ꯈꯨꯔꯨꯝꯖꯔꯣ ꯑꯩꯈꯣꯏ ꯃꯤꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯝꯗ ꯈꯣꯡꯁꯥꯟꯅꯕ ꯇꯧꯔꯁꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯄꯨꯡꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯄꯥꯏꯇꯨ ꯃꯔꯦꯡꯖꯨꯝꯗ ꯌꯥꯟꯁꯤꯜꯂꯒ ꯄꯥꯏꯇꯨ ꯃꯅꯨꯡꯗ ꯃꯈꯨꯠ ꯊꯤꯡꯖꯤꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯌꯣꯡ ꯑꯣꯜꯍꯟꯕꯤꯔꯣ ꯍꯥꯏꯈꯤ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯐꯖꯔꯕ ꯌꯣꯡ ꯑꯃꯣꯝ ꯑꯃ ꯑꯣꯟꯈꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯄꯨꯡꯉꯛ ꯉꯛꯈꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯠꯂꯣ ꯆꯠꯂꯣ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯅꯔꯩꯕꯥꯛ ꯌꯧꯖꯔꯣ ꯍꯥꯏꯅ ꯕꯣꯔ ꯄꯤꯈꯤ ꯖꯨꯕꯔꯥꯖꯅ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯕꯨ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯛꯏ ꯄꯥꯕꯨꯡ ꯃꯍꯥꯔꯥꯖ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯋꯥꯕ ꯇꯥꯔꯛꯂꯕꯁꯨ ꯅꯅꯥꯏꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯎ ꯅꯅꯥꯏ ꯑꯩꯍꯥꯛ ꯈꯨꯗꯛꯇ ꯄꯥꯕꯨꯡꯒꯤ ꯅꯥꯛꯇ ꯌꯧꯖꯔꯛꯈꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯖꯨꯕꯔꯥꯖ ꯁꯒꯣꯜ ꯀꯥꯈꯠꯈ꯭ꯔꯦ ꯌꯣꯡ ꯑꯗꯨꯁꯨ ꯁꯒꯣꯜ ꯃꯊꯛꯇ ꯆꯣꯡꯈꯠꯇꯨꯅ ꯃꯕꯨꯡꯉꯣꯒꯤ ꯃꯈ꯭ꯋꯥꯡꯗ ꯀꯣꯜꯂꯗꯨꯅ ꯇꯦꯅꯋꯥꯅ ꯖꯨꯕꯔꯥꯖꯀꯤ ꯂꯦꯡꯕꯥꯟꯗ ꯇꯣꯡꯗꯨꯅ ꯆꯟꯗꯟꯄꯨꯔ ꯊꯥꯗꯣꯛꯈꯤ ꯁꯒꯣꯜꯅ ꯑꯁꯝꯕ ꯂꯝꯕꯤꯗ ꯂꯥꯛꯄꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯇꯨꯡꯗ ꯅꯍꯥꯟ ꯁꯒꯣꯜꯅ ꯏꯁꯤꯡ ꯊꯛꯄꯗ ꯀꯩ ꯑꯣꯟꯈꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯁꯒꯣꯜ ꯑꯗꯨ ꯏꯁꯤꯡ ꯊꯛꯅꯤꯡꯂꯝꯃꯤ ꯁꯒꯣꯜꯒꯤ ꯃꯑꯣꯡ ꯃꯇꯧ ꯎꯔꯒ ꯖꯨꯕꯔꯥꯖꯅ ꯁꯒꯣꯜ ꯈꯥꯝꯗꯨꯅ ꯌꯥꯆꯜ ꯂꯧꯊꯣꯛꯂꯦ ꯁꯖꯤꯛ ꯆꯥꯖꯔꯨꯔꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯔꯛꯈꯤ ꯌꯣꯡ ꯑꯗꯨꯁꯨ ꯃꯤ ꯑꯣꯜꯍꯟꯗꯨꯅ ꯄꯣꯊꯥꯃꯤꯟꯅꯈꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏꯔꯛꯈꯤ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯑꯩ ꯏꯁꯥ ꯁꯦꯡꯗꯣꯛꯆꯗꯨꯅ ꯏꯕꯨꯡꯉꯣꯒꯤ ꯆꯥꯅ ꯊꯛꯅꯕ ꯈꯔꯗꯪ ꯂꯥꯡꯖꯒꯦ ꯏꯕꯦꯝꯃ ꯅꯅꯤꯡꯇꯝꯖꯧ ꯔꯥꯖꯀꯨꯃꯥꯔꯤꯅ ꯏꯁꯤꯡ ꯂꯩꯕ ꯌꯦꯡꯂꯛꯄꯗ ꯁꯒꯣꯜꯅ ꯏꯁꯤꯡ ꯊꯛꯈꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯊꯦꯡꯅꯔꯦ ꯔꯥꯖꯀꯨꯃꯥꯔꯤꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯃꯁꯥꯗꯨ ꯏꯁꯤꯡ ꯆꯥꯏꯊꯕ ꯍꯧꯔꯛꯄꯗ ꯃꯐꯝ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯆꯥꯎꯔꯕ ꯂꯥꯏꯔꯦꯟ ꯑꯃꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯈꯣꯡ ꯌꯦꯠꯇꯨꯅ ꯏꯁꯤꯡꯗ ꯄꯨꯊꯅꯕ ꯍꯣꯠꯅꯔꯛꯄꯗ ꯇꯦꯅꯋꯥꯅ ꯊꯨꯅꯃꯛ ꯔꯥꯖꯀꯨꯃꯥꯔ ꯀꯧꯔꯛꯂꯦ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯍꯩꯒꯤ ꯁꯛꯇꯤꯅ ꯂꯥꯏꯔꯦꯟ ꯃꯈ꯭ꯌꯥꯠ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯂꯦ ꯂꯥꯏꯔꯦꯟꯒꯤ ꯃꯄꯨꯡ ꯃꯅꯨꯡꯗ ꯑꯍꯤꯡꯕ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯝꯈꯤ ꯁꯤꯔꯕ ꯂꯥꯏꯔꯦꯟ ꯑꯗꯨ ꯐꯖꯈ꯭ꯔꯕ ꯁꯅꯥꯒꯤ ꯂꯨꯍꯨꯞ ꯎꯞꯄ ꯐꯩꯖꯣꯝ ꯐꯨꯔꯤꯠ ꯊꯣꯟꯕ ꯂꯥꯏꯒꯤ ꯃꯨꯔꯇꯤ ꯑꯃ ꯃꯉꯥꯜ ꯑꯣꯏꯅ ꯐꯥꯎꯒꯠꯂꯛꯇꯨꯅ
नौमदोन थक्ता पाइखना हाइरक्की जुबराज अमदी राजकुमारी अइबु चिंगनगनु एहाक करिगुम साप अमदगी पुखरी असिदा लैरेन ओंदुना नखोइना लाकपा ngaiduna lairapa kuirabani नखोइगा थेंगनजबदगी एहाक हौजिक साप कोक्सदुना सोरारेन गी कोनुंग यौबा तारे अदुगा आइगी इपुंग मनुंगदा यारमलिबा नुपी अदुसु सागोल अदुन हेक सोकपगा सोइदना मुक्ति फंगलगनी महाकसु सोरारेन गी जगोई साबिनी सागोल अदुना साजिक चाबा मबुक थल्लदुना जुबराज के मनाक्ति यौरपदा फजख्रबी नुपी अमा लैरंबदु उबदा सागोलना मनम नमलुबदा नुपी अदुना मखुद हेक हाइदोरपदा सागोल के मचिंदा थेंगलुरे नुपीदु मागी फजख्रबा मूर्ति अदु थादोकलमलगा लाइगी मूर्ति अमा ओंदुना नौमदोन थक्ता पाइखटखिदुना हाइरक्खी युवराज की सागोलना पुखरी असिगी इसिंग थक्पदगी कई ओनखिबा कईदुना मी चारुबदगी राजकुमारी चंद्रलेखा मतम पुनमक्ता मी ओइरक्खिबा थोइने हेना ngakpiganu nahanmuki mapokta akhoi pumnamak lai amadi munigi sap laikhibadagi tawbani wari asidi yamna sangkhre jubraj amadi rajkumari anina ningsingba ngambibra yengnaba tena pakhum pijarambani lairembidu nongmadon thakta paikhatkirami jubraj pungan nakna lairembina nongmadon thakta paikhatkhibadu yengduna leijawi thangnaba mikupta जुबराजना हाइरक्खी राजकुमारी ngasi ahing asidi mafam masida potharasi lairena amasung lairembi anigi masasing asi seba phajana tawrurage ibungona sum phagani khanbadu adum pangthokpiu nanai aigidi ibungogi tung injabani jubrajna lairena amadi lairembi anigi haksangbu seba phajana tawraba matungda iruja tholaga lagle sagolbu yenglaga जुबराजना हाइरक्खी मारुफ नंगसु ngasidi पोथाजरो हायेंग नोंग हेक nganbaga खोंसानब तौरसी मखोइ पुनमक पोथादुना अहिंगदुमा मफमदुदा लेनखी matang aswaida wari sigi ahum suba saruk loisinjare yamna थुनमक मरी सुबा saruk puduna langnaba honajage